English Singaniga Kunga Mathoida Myanmar military coup Taukraba Matung Sin Kuki refugee listing Yankagi Matata Manipur Mani Mizoram the Sanakri. Indiana border security amadi counter insurgency the Henam Ying Tamnakli. Kumza English Singaniga Kunga Mathoida Myanmar military coup Taukraba Matung refugee listing Yankagi Matata Maru Oiva Maru Oina Levas Gisin Kangbugi Mio listing Kya India gi Manipur Amadi Mizoram the Sanakri. India amadi Myanmar Lebani ki mari esi India lengana paikhatliba Act East Policy North East State singi security amadi Indo-Pacific strategy ki damak yamna maru oiba ama oiri adumainamak Myanmar leibak ta hokhiba kumza English singani ga kunga mathoi leibak asida military coup tawkhiba asina maram oiraga leibak asigi manungda sarangna bathokpa asina leibak anigi marakta leiramba mari kaya hanagumna thambada awaba ma oirakli connectivity amadi geopolitics ki matang ni yengbada Myanmar leba ani asina subnagi Association of Southeast Asia National Asian lebak singa kangphal gi lambi samna hannabi gi thaba am oiri masigi manungsana kaladan amadi India Myanmar Thailand trilateral highway project sing asi maru oiba ama oiduna India gi geographical aruba mapam ama oibana sikan nek hairaga su khangnariba Siliguri corridor Thengnagadaba khudong sadaba kya hanbada natana awangnongpok state ki market kya masu ati atopa leibak kya ka samnhanwada Myanmar leibak asina mating oiri leibak ani gi marakta leiriba security gi matangna yengbada su Myanmar leibak sarangnaba ma matam sangnadagi leirakliba asina sauna sapu ama piri kumza English ngani ka kunga mathoidagi Myanmar military coup tawki lakhiba asina maram oiraga India amadi Myanmar leibak ani gi lonaba ngamkhaida security gi oiba asoba singnaba masu oili Myanmar sarangnaba leiba asina insurgent group kaya kusuk khulai amadi lalonba singa masung golden triangle gi kuthangda narcotic ki thabak hengat handuna atamnana Manipur Nagaland amadi Mizoram asoba sapu ama piri adumainama Myanmar leibak manungda sarangnaba leirabas India amadi Myanmar leibak ani gi marakta lalon itik ki maramda fana leiri Physical year 2024-25 ki oina leibak ani gi marakta lalon itik tawbagi senpham saurana lupa crore lising taragatre ka songwarom hengat pangam khiyari hairiba senpham asi kumza English singani ga kunga humdoi kunga mari goina dollar billion 1.74 oiram kibani India Pacific security ki miyengda yengba matamda su Myanmar gi coastline asi yamna maru oiba am oiri China gi matangda gi yengbada su hairiba coastline asina China gi matangda yengbada su hairiba coastline asina China gi string of peers ki strategy bu ngakthokna bamadi Asian leibak singa samnana leibada asoba mating ama oiri panba yabadi Indian Ocean da China na string of peers ki lalong ama semgalakpa sina India gi strategy in circlement da khananingai maram ama oiduna lakhibani kumza English ngani ga kunga mathoi gi Myanmar military coup sina maram oiraga leiba asida thokliba civil war sina maram oiraga India na ma ki border security amadi counter insurgency gi matangda policy semdok semjin tawholakpi gi maram amasu oiri leiba ani gi marakta hen economic integration amadi connectivity gi matangda thamlamba miyeng adu border security amadi counter insurgency rom da hena miyeng thamlakli Myanmar gi Iran sina maram oiraga leiba asgi sin amadi Shanghai region da leiba miyoi lising kya Manipur amadi Mizoram lom da sanglakri masina maram oiraga hairibi state ani asigi lengak lon amadi kanglup masial marakta pressure kya pirakli loinana Myanmar athuklibi Iran asina tuan ba project kya dasu sauna akaiba piduna thabak paikhatpada thintahanaba maram am ohali masiga loinana Myanmar gi Iran asina China na khudong saba launabigi maram amasu ehali khudong saba sigi matung ina China na Myanmar gi junta amadi kanglup kharagi marakta akhanana wari sanaduna China Myanmar economic corridor CMEC bu hena khumang sokshin hali hari Torial da tasinbada miyoi ani siri ngarang ihing nongyay matung pung amarom tabada Susangpur district ki Taizangkot village miyada yang mezo isuisan ki ambulance ama Torial da tasinbadagi driver yawnamiyo ani siri laikhidraba driver adugi mamingna lamlal sangkawi atopa amaduna Jimmy Remgason paukawi gari adugi hendimeni thaudo adu ambulance adu Ashiba miyo ama Susampuri gi mori da thinba satpada laisil ka hena thabata lambi gi crossing da leibaktiba thaudo adu thokibane hari Kuki singi oiba territorial boundary sabsana yathoklaba amasum separate administration lairaba khakta da santi lakani KHRC
ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯍꯨꯝꯗꯣꯏꯒꯤ ꯃꯦ ꯑꯍꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯑꯃꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯌꯥꯊꯣꯛꯇꯨꯅ ꯃꯁꯛ ꯈꯪꯂꯕ ꯑꯃꯁꯨꯡ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯔꯕ ꯈꯛꯇꯗ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ UNLFꯀꯤ ꯐꯣꯔꯃꯔ ꯆꯤꯌꯔꯃꯦꯟ RK Meghan ꯍꯟꯗꯛ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯕꯤꯔꯤꯃꯨꯔꯥꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯒꯤ ꯆꯥꯝꯃꯒ ꯍꯨꯝꯐꯨꯒ ꯃꯥꯄꯟ ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯃ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯑꯁꯥꯎꯕ ꯄꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ RK Meghanꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯨꯞ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨ ꯀꯨꯀꯤꯁꯤꯡꯗ ꯃꯔꯥꯜ ꯁꯤꯕꯒꯤ ꯊꯧꯑꯣꯡꯅꯤ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯗ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯀꯤ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯇꯝꯊꯤꯕ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡꯒꯤ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯁ꯭ꯇꯦꯠ ꯁ꯭ꯄꯣꯟꯁꯔഡ് ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯀꯨꯀꯤꯁꯤꯡꯕꯨ ꯂꯥꯜ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯅꯕ ꯑꯃꯁꯨꯡ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯆꯅꯤꯒ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯂꯝꯁꯤꯡ ꯌꯥꯎꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯃꯔꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯂꯟ ꯊꯨꯝ ꯀꯌꯥ ꯇꯥꯡꯂꯣꯏ ꯑꯣꯟꯈ꯭ꯔꯦ꯫ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯂꯨꯞ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯁꯨꯡ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯀꯌꯥ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯅꯥꯔꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯀꯤ ꯋꯥꯡꯃꯗ ꯆꯠꯊꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯤꯠꯌꯦꯡ ꯆꯪꯖꯐꯝ ꯊꯣꯛꯏ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯁꯤꯟꯅꯅꯕ ꯌꯥꯔꯔꯣꯏꯗꯕ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯑꯁꯤ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯂꯕ ꯑꯃꯁꯨꯡ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯔꯕ ꯈꯛꯇꯗ ꯃꯄꯨꯡ ꯐꯥꯕ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ꯫ ꯁꯦꯄꯔꯦꯠ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯣꯏ꯫ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯖꯦꯅꯣꯁꯥꯏꯗ ꯆꯠꯊꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯖꯁꯇꯤꯁ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯑꯣꯌꯣꯛꯁꯤꯡꯗ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯂꯝꯕꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯥꯌꯣꯛꯇ MLA ꯂꯣꯀꯦꯁꯣꯔꯅ ꯒꯣꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯑꯣꯌꯣꯛꯁꯤꯡꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯂꯝꯕꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ, ꯌꯪ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ, ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯌꯥꯎꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯒꯤ MLA ꯂꯣꯀꯦꯁꯣꯔ ꯌꯥꯎꯅ ꯒꯣꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯂꯣꯛ ꯚꯋꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯒꯣꯚꯔꯅꯔ ꯎꯅꯗꯨꯅ ꯄꯤꯁꯤꯜꯂꯨꯔꯕ ꯃꯇꯨꯡ MLA TS ꯂꯣꯀꯦꯁꯣꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯒꯤ ꯃꯅꯨꯡ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯑꯣꯌꯣꯛꯁꯤꯡ ꯑꯁꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯂꯝ ꯑꯃꯅꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯕꯨꯡ ꯑꯃꯁꯨꯡ ꯒꯥꯡꯄꯤꯖꯪ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤ ꯁꯦꯝꯒꯠꯂꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯤꯡꯅꯕ ꯉꯁꯤ ꯒꯣꯚꯔꯅꯔꯗ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯒꯣꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯌꯥꯎꯅ ꯃꯐꯝ ꯑꯗꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯥꯏꯔꯨꯕꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯊꯥꯖꯕꯁꯨ ꯄꯤꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ DCꯅ ꯁ꯭ꯄꯤꯀꯤꯡ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯅꯕ ꯋꯥꯐꯝ ꯇꯥꯛꯁꯤꯟꯈꯤ꯫ ꯒꯣꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯖꯥ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ MLA ꯂꯣꯀꯦꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯂꯟꯖꯦꯟ ꯑꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯊꯥꯈꯤꯕ ꯃꯇꯝ December 30 ꯑꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯕꯤꯅꯕꯁꯨ ꯃꯍꯥꯛꯅ ꯒꯣꯚꯔꯅꯔꯒꯤ ꯃꯐꯝꯗ ꯑꯥꯄꯤꯜ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫